Thobal District ki manung channa Kharungpat amadi Ecopat ka tainaba jagada leiriba ringban asi meter chamri chamnga rom chahi khudingi ising pathokpana maram oiraga pat ani asiga naknana leiriba Khangabok Part 3 gi lawfam kaya Kiam Loukol, Kaifa Loukol, Bihu Loukol, Salam Loukol, Sagai Makhong Loukol, Lalikhong Loukol, Khongnang Macha Makha Loukol na chingba Loukol kaya asida ising thumjinduna khutsem gi oiba Echao thokle Wangjing Tentha Kendra amasung Khangabok Kendra gi MLA ani na punna amuktang Mityeng Changbiduna Loumee singi awaba asi koknaba hotnabiyu haina mafam adugi Loumee singna fongdorakli. Ngasi Universal Farmer Organization Khangabok ki Loumee sing amadi miyamna Echao gi chaitheng chawna fanglaba Kiam Loukol gi hauzik oiriba fibam yengsinba khongchat amada saruk yaraduna Khangabok Part 3 gi chairperson Moirangthem Mahenna fongdorakpada Arong Turel gi nakalda semliba saban ringban asigi tentha amasung Khangabok ka tainaba mafam amada haukiba chahi ama ani asida meter chamri chamnga romda ising pathoktuna chensilakpa asina Khangabok khungi Loukol kaya asida khutsem gi oiba Echao thokle Loumee singna ngamzaba sel khaina duna kharamakhaidi thomjinle adubu maduna mapung faba ngamdabana kumsisu Khangabok khungi Chaurakna Loupari lising amagi mathakta Echao gi awaba asi mayoknare. Loumee singna kumamagi wana thazaba lofam kaya asi manglagadra haina mipaiba faunare. Hairiba ringban asigi jaga asi feet ahum maridang wangkhatna thonjinbirabadi Echao gi awaba asi soidana kokani haina Loumee singna khanli. Adubu mafam asigi kendra ani tainafam jaga ama oibanara ngasi fauba yengsinbidana leire. Maram asina Wangjing Tentha Kendra amasung Khangabok Kendra gi MLA anina punna Mityeng amuktang changbiduna Loumee singi awaba asi kokhanbiyu haina fongdorakhi. Universal Farmer Organization Khangabok ki farmer Echao amadi Moirangthem Kunjarani kaubi Loumee anina su lau uzaraga su Echao asina maram oiraga lau ubagi kanaba amata fangdana leiriba amadi Loumee singna mayoknariba khutsem gi oiba Echao asidagi kanbinaba Mityeng amuktang Changbiyu haina Kendra ani asigi MLA gi pukning chingsin lakhi. Si sahisi ita so kharangan ba adobo akoi Khangabok khungang gi lausi yam nangan na hona jabani laibak thibadi akoi gi arong liver gi akoi gi dam sigi akoi gi saban hai tare masi sana lakpasi akoi tentha ga Khangabok ka tainaba mafam sida pathoga sem goiba Echao ma akoi da Loumee praja da mayam da wa bu mandang le hai tare asi nangi basi mamang da so muk nangre ado bakoi Loumee singna masi kanna sen khaina raga muk su thon jagre ado handak maduna su oiba ngam da ba yam chawba charakna meter samri samngam ki chang ki da ne ba patare se asi meter samri samnga stang thon biraga di hairiba lofam singsi yamna khudong sagane do akoi Khangabok Kendra gi MLA gi mafam di lale mo haiba MLA su khara oidaba asum Wangjing Tentha ai soiba border leibadagi border orasu amораsu masi yaraga di praja myam gi khalaga MLA ani sina hairiba solution si am tang tawbiraga di praja myam na suki matik haraujagani khusem gi Echao dagi kanba ngamgane haiba si myam punamaki apinona media gi thongda tawjari akoi gi Khangabok area sida lau udi ui haibu ising Echao na hinjilakpana akoina lau lokpagi ubagi kanaba akoina phangjade aduna yaragadi Tentha gi MLA akoi Khangabok gi MLA singna tanaraga akoi gi lause lokpagi amtang chinbiyu haina media